Russia Ukraine gi mathakta lan Chatharakpa Chahi amagi Matungdasu Tonganba Maikei ahumdagi landasinana bathawrang lakhotkhre Russia amadi Ukraine anigi marakta lan Chatharakpa Chahi ama helakpa matam asida Ukraine gi front line Maikei singdang athaba unngakna laikhrabasu Ukraine da lan pham oiduna lan soknabagi phibam hojeksu leire US ki analysis na phongdorokpa mod matungin na Ukraine gi Bakhmut town asi Moscow lan mising na makhoi gi maruoiba mafam ama oina lawduna mafam asi control tawna Western Donbass gi mafam khudingmak punna lauksinana bo khongjang changchel le hauki ba chayol amagi mamangda ge Russia gi military sing na yamna yangna Donbass region da changsilakpaga loinana makhoi gi lan mising na Ukraine gi trupsa kaya asok apan nangan khre haina phongdorokre mamang sahi gi February 13 dage Russia na akan ba mawongda kumsum na landabagi thawong sing yamna khumang chauksina mai pak pangamdrabasu Russia gi President Putin na de European Union amade NATO gi ithil singna duna makhoi gi heavy metal diplomacy utuna lan asi makhoi na soidana mai pakani haibagi khongjangda lan ka paleptre haujik phawbagi oina lan asi da lan mi kaya sihan khre laibak ani gi oiba diplomatic amade strategic sing angakpa mawongda hongduna amana amagi mathakta khud thokna bagi thabak sathare nakal amarom da Ukraine lan mi singda European Union amade United States ki khulai kaya support tawduna makhoi gi lan mi sing Ukraine dage inthokna ba thabak kan na paikhatle nongsublam ge chancellor singna Russia gi diplomatic channel kaya block tawkhrabasu Russia gi Maikei da China India amade African country gi laibak singna michang changduna lan gi khongpham handokna dana leire Western country singna Russia gi mathakta sanction kaya thamjenduna malem gi laibak singdagi naitom taba laibak ama oina basillabasu Moscow na makata na Ukraine gi mathakta hanba leitana lan gi thawrang sing changsel le tanja asida Ukraine dagi senthorok pamiyoi kaya Europe amadi Western capital singda changjafam piduna leiribane United Nation gi Maikei dagi phongdorok pa wafam amada haujik sathariba lanpham ase Maikei ahum dagi yengba yai haire ahan ba midyangda Russia gi lan mising na makhoi loksin khraba kipo akan ba mawongda ngak sena bahona ba loinana Donbass amadi Kherson ge reversing makhoi gi makhutagi munkhidana bahona ba ani suba midyangda ningtham thagi matam hek loisin baga Russia gi military sing na makhoi gi makhutage handokraba mafam sing amugan na loksin ba ngamgani haibagi chawna thasaba amaga loinana haujiksu Ukraine ge Kherson province sing da akan balanda chathaduna kipki lan mising tagthokpa loinana kipki lan mising na Belarus amade Odessa tamna sangsilagliba du thingna bahona ba nei oiragliba thawong asida Ukraine gi oina di mi amadi khulai sing hena wasilakpagi wathok ama mayok nariba nei ahum suba midyangda Ukraine lan mising na Krenzamiyabu khulai oina sizinaduna kha thangba Kherson dagi Russia gi lan mising takthokna bahona bagi thawrang tawre masida nakal animak mai pakbage tangdang ba phibam khangba ngamdaba sine US na Alaska ga naknana Russian bomber jet sing intercept tawkhre Alaska ga naknana international airspace ta paikhiba fighter jet sing amasung strategic bomber sing yauba Russian military aircraft kaya North American Defense Forces na intercept tawki hai na US military na phongdorok le North American Aerospace Defense Command NORAD na February 10 marida statement amada haiki madude February 10 da identify tawkiba military plane sing adu United States natraga Canada gi airspace ta changlakhiba natte amasung makhoi na threat amata piba laikhide Russian flight sing adu haukiba chayol kharagi matamda US military na North America ta kapthagiba wangna pairamba object sing adu gasu mari leina de haire statement aduna makhata na hai Russian activity adu NORAD na hanadagi singnaduna lakliba singge manung challe aikhoi gi planning gi matungin na Russian plane sing adu bu intercept tawna ba sem sakhe NORAD ki F-16 fighter ani na Russian plane sing adu intercept tawkhe karigumba mathau tarabadi NORAD na Alaska ga naknana foreign aircraft sing space dagi thamna haidohan khibage thogdo kaya thokiba leirabasu handaki case asidi hanaduga manai haina NORAD na statement adu da pankhidei amarom da Russia gi Maikei dagi su laibak asigi military aircraft khara intercept tawki haina phongdorok pa leitrabasu Russian aircraft sing na haukiba numit kharani asida malem gi oiba ising gi saruk sing ge mathakta flight kaya pangthoki haina phongdorok he flight sing adu Alaska amasung Russia gi marakta leiriba Bering Sea yauna atai malem gi ising gi saruk sing gi mathakta ni haina Russia na phongdorok he China gi Xinjiang Tibet ngamkhai lan na US gi balloon paisilakre China na section wa phongdorokre China gi Xinjiang amasung Tibet region gi mathakta US gi balloon sing high altitude ta paisilakre
ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯅꯍꯥꯟ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯑꯃꯗ ꯍꯥꯏ ꯆꯌꯣꯜ ꯑꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯌꯨꯑꯦꯁꯀꯤ ꯕꯦꯂꯨꯟꯁꯤꯡ ꯆꯥꯏꯅꯥꯒꯤ ꯑꯦꯌꯔ ꯁ꯭ꯄꯦꯁꯇ ꯃꯥꯡꯖꯧꯅꯅ ꯄꯥꯔꯃꯤꯁꯟ ꯂꯧꯕ ꯇꯧꯗꯅ ꯄꯥꯏꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯏꯪ 2022ꯒꯤ ꯃꯦ ꯊꯥꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯕꯦꯂꯨꯟ 10 ꯍꯦꯟꯅ ꯄꯥꯏꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯆꯥꯏꯅꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯄꯣꯛꯁꯃꯦꯟ ꯋꯥꯡ ꯋꯦꯟ ꯕꯤꯟꯅ ꯐꯣꯡꯗꯣꯔꯛꯄꯗ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯌꯨꯑꯦꯁꯀꯤ ꯕꯦꯂꯨꯟꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯀꯣꯏꯕꯗ ꯁꯤꯟ ꯊꯨꯡꯅ ꯄꯥꯏꯗꯨꯅ ꯆꯠꯄ ꯕꯦꯂꯨꯟꯅꯤ ꯍꯥꯏꯔꯦ꯫ ꯋꯥꯡꯅ ꯅꯍꯥꯟ ꯗꯦꯂꯤ ꯕ꯭ꯔꯤꯐꯤꯡ ꯑꯃꯗ ꯐꯣꯡꯗꯣꯔꯛꯄꯗ ꯆꯥꯏꯅꯤꯁ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯦꯄ꯭ꯔꯨꯚꯦꯜ ꯌꯥꯎꯗꯅ ꯑꯥꯏꯟ ꯀꯥꯏꯅ ꯆꯥꯏꯅꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯦꯌꯔ ꯁ꯭ꯄꯦꯁꯇ ꯌꯨꯑꯦꯁꯀꯤ ꯕꯦꯂꯨꯟꯅ 10 ꯍꯦꯟꯅ ꯄꯥꯏꯁꯤꯜꯂꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯌꯨꯑꯦꯁꯀꯤ ꯋꯥꯏꯠ ꯍꯥꯎꯁꯅ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯌꯨꯑꯦꯁꯀꯤ ꯁꯥꯎꯊ ꯀꯦꯔꯣꯂꯤꯅꯥ ꯀꯣꯁꯇ ꯌꯨꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤꯅ ꯆꯥꯏꯅꯥꯒꯤ ꯁ꯭ꯄꯥꯏ ꯕꯦꯂꯨꯟꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯕꯦꯂꯨꯟ ꯑꯃ ꯀꯥꯞꯊꯕꯒꯤ ꯆꯌꯦꯠꯅꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯔꯤꯉꯩ ꯇꯥꯟꯖꯥꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯅ ꯀꯥꯞꯊꯈꯤꯕ ꯕꯦꯂꯨꯟ ꯑꯗꯨ ꯁꯤꯚꯤꯂꯤꯌꯟꯅ ꯔꯤꯁꯔꯆ ꯄꯦꯁꯦꯟ ꯕꯦꯂꯨꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯁꯤꯡꯇꯟꯅ ꯀꯥ ꯍꯦꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯦ꯫ ꯋꯥꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯥꯏꯅꯥꯒꯤ ꯕꯦꯂꯨꯟ ꯀꯥꯞꯊꯈꯤꯕ ꯑꯗꯨ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯃꯔꯝ ꯆꯥꯗꯅ ꯆꯥꯏꯅꯥꯒꯤ ꯀꯝꯄꯦꯅꯤ ꯑꯃꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯈꯔ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯌꯨꯑꯦꯁꯅ ꯁꯦꯡꯁꯟ ꯊꯝꯖꯤꯟꯅꯕ ꯄꯥꯟꯗꯝꯗ ꯀꯥ ꯍꯦꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯋꯥꯡꯅ ꯃꯈꯥ ꯇꯥꯔꯛꯂꯦ꯫ ꯌꯨꯑꯦꯁꯀꯤ ꯕꯦꯂꯨꯟꯅ ꯆꯥꯏꯅꯥꯒꯤ ꯅꯤꯡꯇꯝꯅ ꯂꯩꯉꯥꯛꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯊꯑꯣꯏ ꯋꯥꯑꯣꯏꯗꯕ ꯃꯑꯣꯡꯗ ꯄꯥꯏꯁꯤꯜꯂꯛꯈꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯞ ꯆꯥꯅ ꯆꯥꯏꯅꯥꯒꯤ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯞ ꯆꯥꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫